ꯐꯖꯕꯅ ꯏꯅꯥꯎ ꯅꯨꯄꯤꯁꯤꯡꯁꯦ ꯐꯖꯕꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯧꯒꯤ ꯍꯧꯖꯤꯛ ꯃꯦꯀꯞ ꯍꯨꯛꯇꯣꯛꯇꯣꯔꯦ ꯇꯝ ꯇꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯄꯟꯊꯥꯅꯤꯅꯀꯣ ꯂꯨꯍꯣꯡꯕꯁꯨ ꯌꯥꯝ ꯇꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯂꯨꯍꯣꯡꯕꯗꯤ ꯌꯥꯝ ꯆꯠꯀꯟꯗꯦꯕꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯒꯤ ꯃꯆꯥꯅꯨꯄꯥꯒꯤꯅꯦꯅ ꯑꯩꯁꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯟꯗꯂꯤꯁꯦ ꯂꯨꯍꯣꯡꯕ ꯃꯃꯥꯡꯒꯤ ꯃꯟꯗꯂꯤꯅꯦꯕꯀꯣ ꯌꯥꯝ ꯐꯖꯅ ꯆꯝꯅ ꯁꯥꯔꯝꯃꯦ ꯃꯟꯗꯂꯤꯁꯦꯀꯣ ꯑꯩꯈꯣꯏ ꯆꯦꯜꯂꯒ ꯂꯨꯍꯣꯡꯕꯅꯦꯕ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯅ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯃꯦꯟꯁꯨ ꯊꯥꯖꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯀ ꯂꯨꯍꯣꯡꯕ ꯂꯥꯛꯑꯦ ꯉꯁꯤꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯗꯃꯥꯟꯁꯨ ꯌꯥꯇ꯭ꯔꯥ ꯇꯧꯅ ꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯏꯁꯩꯁꯨ ꯍꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯅꯤ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯄꯅꯤꯅ ꯃꯧꯁꯦ ꯉꯥꯏꯕ ꯇꯥꯕꯅꯦꯕꯀꯣ ꯑꯗꯣ ꯃꯧꯁꯦ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯏꯁꯩꯁꯨ ꯍꯧꯔꯦ ꯑꯗꯣ ꯇꯞ ꯇꯞꯅ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯅ ꯗꯃꯥꯟꯒꯤ ꯃꯅꯥꯎ ꯅꯨꯄꯥ खरदी mama jenghan dia damat masa kata ino jadi ada teman mama lagi lotion dulu itu bukan nopo lotion kalau itu bukan nopo pada suara Ni macam mina ba
ꯑꯊꯦꯡꯕ ꯄꯥꯔꯇꯤꯁꯤꯅ ꯑꯊꯦꯡꯕ ꯄꯥꯔꯇꯤꯅꯤ ꯅꯛꯏ ꯍꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯍꯣꯏ ꯅꯪꯁꯦ ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯋꯥꯔꯦꯁꯦ ꯑꯩꯈꯣꯏꯁꯦ ꯑꯅꯛꯄꯅꯦꯅ ꯃꯤ ꯎꯁꯤꯜꯂꯨꯗ꯭ꯔꯦꯕꯀꯣ ꯃꯤ ꯎꯁꯤꯜꯂꯦ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯅꯪꯉꯦ ꯑꯅꯛꯄꯅꯦ ꯍꯥꯏꯕꯗꯤ मथक खरा नाना लोरे कोई से हम नहीं है ना भी उसी तरह लाई 뭐 먹도 이거 손전자 나와 있는 손전 लेसाबी चरों चों थुक लेने लेसाबी सा यम मम्मे बो इकाई बो लाइट से यम मम करे खरा जम चादना फजर में बना ई नाउ नुपी सिंचे फजबना कइनोने रासिना मतुम जान लेरमीने सी जारक्तोमी यूट्यूबदा सिना खोइ साइगी पाखंग नाथानी वीडियो Đây hai ông bà, tôi chụp cặp luôn, hay chứ kìa. Từ sao này kìa? लाइट सी लाइट ने निको सी लाइट ने मी सिंगा संगांगे बा ama luang mi sina kai pai bi lai dam tak thalam madi phaga dam bo kai siga sina doi ba ada cangkok sina hojika taman di bola ba ya ko taman kan pare Anh sẽ tạm dụng một cái chứ phải nhớ thôi. chunga chin ba do jogi sangoi da phamna phadori
atau nutup ya teman saya. Teman kantor ya. Udah terangkum ya tahu juga. Kan ini aku di nak jabat Sila bisi kayak ni kuat teman nak tu sih. Teman saya kemai kira lah kayaknya kuat. Mau di udah tu kan teman saya dia yang kau sih mau. Teman saya rasi play merasinya cadum nak pagala ibu. Nggak nakalam ka paithara la ibu teman saya. Ini masih lagi besar. Gua, piktek tahu nak? Oke, tak tahu macam mana cari apa? Ada, oke tak tahu macam mana cari apa? Nama saya cik mau sulah ni. Ada mandi mama. Kamu cetak kamu roh. Ano masak ke sabra? Teman masih ada pak. Luang belak lagi. Lang kafir. Cie ka ina mana faide hele da. Lira ka kan wahen torak pairo sini. Mau mamaga, mau mandot, mamanga. Mau mandot sa aga ko si mamhan eh. Somda mau lepin ni thongan da duga mau sangan ni hala daga man phang ta phang kare ai chan don no badi no cái đầu tiên nào ô ta bị chết nào bro Usahnya
ꯃꯦꯀꯞ ꯃꯦꯟꯗꯣ ꯌꯦꯡꯒꯦꯔꯣ ꯅꯪ ꯃꯦꯀꯞ ꯑꯥꯔꯇꯤꯁꯇꯣ ꯌꯦꯡꯒꯦꯔꯣ ꯅꯪꯗꯤ ꯀꯅꯥꯅ ꯃꯦꯀꯞ ꯇꯧꯕꯤꯅꯣ ꯌꯦꯡꯒꯦ ꯃꯁꯛꯇꯣ ꯌꯦꯡꯒꯦ ꯅꯪ ꯃꯁꯛꯇꯣ ꯌꯦꯡꯒꯦꯁꯦ ꯌꯦꯡꯒꯦ ꯅꯪ ꯃꯦꯀꯞꯁꯦ ꯅꯣꯏ ꯃꯃꯥꯅ ꯇꯧꯕꯤꯕ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯉꯧꯅꯦ ꯁꯣꯝꯗꯅ ꯗꯥꯟ ꯄꯨꯖꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯧ ꯍꯧꯖꯤꯛ ꯀꯣꯏꯗꯣꯔꯦ
चलो
ꯈꯣꯔꯝꯗꯤ ꯀꯥꯟꯁꯤꯜꯂꯛꯄꯗ ꯈꯣꯔꯝꯈ꯭ꯔꯦ ꯃꯥꯟꯗꯧꯕꯤ ꯐꯖꯅ ꯈꯣꯔꯝꯃꯣꯏ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯣ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄꯒꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ ꯂꯩꯁꯥꯕꯤꯁꯤꯁꯨ ꯃꯁꯛ ꯐꯖꯔꯝꯕꯗꯩ ꯍꯧꯖꯤꯛ ꯍꯟꯊꯔꯛꯑꯦ ꯉꯁꯥꯏ ꯐꯖꯕ ꯍꯧꯖꯤꯛ ꯐꯖꯃꯜꯂꯛꯇ꯭ꯔꯦ ꯃꯧ ꯂꯣꯏꯅꯕꯤꯅ ꯈ꯭ꯋꯥꯏꯗꯩ ꯐꯖꯩꯗ ꯃꯧ ꯂꯣꯏꯅꯕꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯉꯁꯤꯗ ꯈꯪꯉꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯁꯦ ꯃꯧ ꯂꯣꯏꯅꯕꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯅꯍꯥꯟꯗꯩ ꯈꯪꯗꯦ ꯉꯁꯤꯗ ꯈꯪꯉꯤꯕ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯧꯒꯤ ꯍꯧꯖꯤꯛ ꯃꯦꯀꯞ ꯍꯨꯛꯇꯣꯛꯇꯣꯔꯦ ꯇꯞ ꯇꯞꯅ ꯍꯥꯞꯆꯟꯕꯗꯤ ꯎꯍꯧꯗ꯭ꯔꯦ ꯍꯨꯛꯇꯣꯛꯄꯗꯤ ꯎꯔꯦꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯧꯁꯦ ꯉꯁꯤ ꯑꯩꯅ ꯂꯥꯎꯔꯤꯗꯣ ꯑꯗꯨꯒꯤꯅꯤ ꯅꯪ ꯏꯟꯊꯕꯥꯔ ꯃꯥꯅ ꯃꯅꯤꯡꯗ ꯏꯟꯊꯔꯦ ꯑꯩ ꯈꯪꯗꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪ ꯃꯧ ꯑꯣꯏꯔꯨ ꯀꯣꯄꯤ ꯇꯧ ꯑꯩ ꯄꯥꯈꯠꯇꯅ ꯑꯝꯇ ꯆꯦꯜꯂꯛꯇ꯭ꯔꯣ ꯍꯨꯛꯇꯣꯔꯁꯦ ꯃꯦꯀꯞ ꯍꯥꯞꯆꯜꯂꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯦꯀꯞ ꯂꯧꯊꯣꯛꯀꯅ ꯀꯃꯥꯏꯅ ꯇꯧꯕ ꯌꯦꯡꯉꯁꯤ ꯃꯤ ꯀꯩꯅꯣ ꯇꯧ ꯌꯥꯝꯅꯗ ꯐꯖꯔꯝꯃꯤ ꯅꯠꯇꯦꯀꯣ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯂꯣꯏꯔꯛꯄꯒꯤ ꯃꯦꯀꯞ ꯂꯣꯏꯔ ꯐꯣꯇꯣ ꯀꯥꯞꯄꯤꯃꯤꯁꯦ ꯉꯁꯥꯏꯗꯩ ꯀꯥꯞꯍꯧꯗꯕꯒꯤ ꯃꯦꯀꯞ ꯂꯧꯊꯣꯛꯄ ꯂꯣꯏꯔꯁꯦ ꯍꯧꯖꯤꯛ ꯃꯦꯀꯞ ꯂꯧꯊꯣꯛꯑꯒꯅ ꯃꯐꯖꯝꯅꯤ ꯃꯦꯀꯞ ꯍꯥꯞꯄꯒꯅ ꯃꯐꯖꯝꯅꯤꯀꯣ ꯐꯖꯕꯁꯦ ꯃꯥꯟꯅꯗꯦ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯆꯥꯛ ꯆꯥꯎꯔꯁꯤ ꯑꯩꯗꯤ ꯑꯣꯡꯒꯤ ꯆꯥꯛ ꯂꯥꯝꯃꯤꯅꯦ ꯁꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯃꯦꯀꯞ ꯃꯆꯦꯒꯤ ꯑꯃ ꯊꯝꯃꯨ ꯃꯧ ꯀꯥꯡꯕꯨꯅ ꯁꯪꯒꯣꯏ ꯃꯊꯛꯇ ꯑꯗꯨꯒ ꯙꯃꯥꯟ ꯀꯥꯡꯕꯨꯅ ꯃꯈꯥꯗ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯔꯍꯟꯗꯣꯏꯅꯦꯕꯀꯣ